ꯃꯩꯇ꯭ꯔꯕꯥꯛ ꯐꯤꯂꯝꯁ ꯄ꯭ꯔꯗꯛꯁꯟꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯋꯥꯔꯤ ꯂꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯆꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯋꯥꯔꯤ ꯑꯁꯤꯒꯤ 10ꯁꯨꯕ ꯏꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯔꯥꯏꯇꯔꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯏꯖꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯧꯖꯔꯤꯕꯤ ꯅꯔꯦꯇꯔꯅꯤ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯋꯥꯔꯤꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯏꯕꯦꯝꯃ, ꯆꯥ ꯊꯛꯎꯔꯁꯦ ꯂꯥꯛꯑꯣ." ꯂꯩꯅꯥꯅ "ꯍꯣꯏ ꯏꯃꯥ." ꯃꯦꯝꯆꯥꯅ "ꯅꯄꯥꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ?" ꯂꯩꯅꯥꯅ "ꯐꯣꯟ ꯇꯧꯁꯤꯔꯦ ꯏꯃꯥ." ꯃꯦꯝꯆꯥꯅ "ꯑꯩ ꯇꯧꯒꯦ" ꯍꯥꯏꯗꯨꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯇꯧꯏ꯫ ꯄꯥꯏꯔꯛꯇꯦꯕꯨ, "ꯅꯄꯥꯗꯣ ꯍꯜꯂꯛꯑꯝꯕꯁꯨ ꯌꯥꯔꯦ, ꯉꯥꯏꯍꯥꯛ ꯌꯦꯡꯂꯁꯦ." ꯂꯩꯅꯥꯅ "ꯏꯃꯥ, ꯑꯩ ꯐꯣꯟ ꯑꯃꯠꯇꯗꯤ ꯄꯥꯏꯒꯦ, ꯀꯣꯂꯦꯖꯁꯨ ꯀꯥꯗꯣꯔꯕꯅꯤꯅ." ꯃꯦꯝꯆꯥꯅ "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯄꯥꯏꯌꯨꯅꯦ, ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯏꯁꯦ ꯍꯣꯔꯦꯟ." ꯂꯩꯅꯥꯅ "ꯑꯩꯒꯤꯗꯤꯅꯦ, ꯍꯦꯂꯣ ꯍꯥꯏꯕ ꯌꯥꯔꯒ ꯂꯣꯏꯔꯦ." ꯃꯦꯝꯆꯥꯅ "ꯍꯣꯏ ꯍꯣꯏ, ꯂꯩꯁꯦ ꯂꯩꯁꯦ." ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ "ꯏꯕꯦꯝꯃ, ꯂꯩꯅꯥ, ꯇꯥꯔꯕꯣ ꯅꯪꯕꯣ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ." ꯂꯩꯅꯥꯅ "ꯏꯃꯥ, ꯕꯕꯥ ꯂꯥꯛꯑ ꯃꯥꯜꯂꯦ" ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯁꯅꯥꯍꯟꯅ "ꯇꯨ, ꯌꯦꯡꯉꯨ ꯇꯨ, ꯁꯨꯃꯥꯡꯗ ꯂꯩꯔꯤꯁꯦ ꯎꯔꯕ꯭ꯔꯥ?" ꯍꯦꯔꯣꯖꯤꯠꯅ "ꯀꯀꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." ꯃꯦꯝꯆꯥꯅ "ꯍꯩꯃꯥ, ꯍꯦꯔꯣꯖꯤꯠ, ꯅꯪꯁꯨ ꯂꯩꯔꯝꯃꯤꯅ." ꯍꯦꯔꯣꯖꯤꯠꯅ "ꯑꯧ ꯏꯅꯦ, ꯀꯀꯥꯅ ꯏꯆꯜꯒꯤ ꯒꯥꯔꯤ ꯂꯩꯃꯤꯟꯅꯔꯨꯁꯦꯅ." ꯁꯅꯥꯍꯟꯅ "ꯑꯩꯅ ꯊꯣꯛꯈꯤꯕꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯦ, ꯑꯗꯨꯝ ꯄꯨꯕꯤꯔꯕ ꯑꯩꯅ." ꯂꯩꯅꯥꯅ "ꯕꯕꯥ, ꯅꯪꯒꯤ ꯁꯤꯒꯤ ꯒꯥꯔꯤꯁꯤꯗꯤ ꯏꯃꯥꯗ ꯊꯧꯍꯜꯂꯨ, ꯑꯩ ꯈꯨꯠꯅ ꯐꯥꯎ ꯊꯦꯡꯕꯤꯔꯣꯏ." ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯂꯩꯅꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕ ꯈꯥꯡꯗꯨꯅ ꯍꯦꯔꯣꯖꯤꯠꯇꯨ ꯂꯩꯅꯥꯗ ꯌꯦꯡꯂꯒ "ꯃꯇꯥ ꯑꯃꯒꯤ ꯑꯉꯥꯡꯅꯤꯅꯦ" ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯅ "ꯀꯩꯅꯣ ꯏꯕꯦꯝꯃ, ꯑꯦꯛꯇꯤꯚꯥ ꯑꯅꯧꯕꯅꯤ, ꯅꯪꯅ ꯄꯥꯝꯖꯕ ꯔꯦꯠꯇꯨꯅꯤ ꯂꯩꯔꯛꯏꯁꯦ." ꯂꯩꯅꯥꯅ "ꯑꯩꯅ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯂꯩꯔꯛꯎ ꯍꯥꯏꯈꯤꯗꯦ, ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯅꯤ." ꯃꯦꯝꯆꯥꯅ "ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯉꯥꯡꯁꯤꯕꯣ, ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯑꯉꯥꯡꯅ ꯍꯥꯏꯕꯗꯣ ꯀꯣꯛ ꯂꯩꯕꯤꯌꯨ ꯌꯥꯗ꯭ꯔꯣ?" ꯁꯅꯥꯍꯟꯅ "ꯍꯩ ꯃꯃꯥ, ꯅꯪꯒꯤ ꯐꯔꯛꯇꯨ ꯐꯨꯔꯛꯀꯅꯨ, ꯅꯆꯥꯁꯦ ꯅꯨꯄꯤꯔ ꯅꯨꯄꯥꯔ? ꯃꯥꯅ ꯍꯥꯏꯔꯤꯗꯨꯗꯤ ꯕꯥꯏꯛꯅꯤꯅꯦ, ꯕꯥꯏꯛ." ꯃꯦꯝꯆꯥꯅ "ꯑꯦ ꯏꯕꯦꯝꯃ, ꯅꯪꯗꯤ ꯕꯥꯏꯛꯇꯨꯗꯤ ꯀꯩꯗꯧꯅꯗꯣꯏꯕ?" ꯂꯩꯅꯥꯅ "ꯍꯣ, ꯏꯜꯂꯒ ꯆꯠꯀꯦ, ꯏꯜꯂꯒ." ꯍꯥꯏꯔꯝꯂꯒ ꯂꯩꯕꯥꯛꯇ ꯉꯦꯛ ꯐꯝꯊꯔꯒ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯣꯡꯗꯨ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯀꯥꯎꯏ꯫ "ꯑꯩꯅ ꯉꯁꯤꯅꯦ ꯁꯥꯎꯔꯛꯇꯅ ꯀꯔꯤꯝꯇ ꯆꯥꯗꯕꯤꯗ ꯀꯪꯂꯒ ꯁꯤꯖꯟꯅꯤꯀꯣ ꯉꯁꯤ, ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯌꯥꯝ ꯊꯨꯅ ꯑꯁꯤꯒꯤ ꯒꯥꯔꯤꯁꯦ ꯊꯤꯟꯗꯣꯛꯈꯣ." ꯁꯅꯥꯍꯟꯅ "ꯏꯕꯦꯝꯃ, ꯁꯣꯔꯨꯝꯗꯒꯤ ꯂꯩꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯕꯨ ꯑꯃꯨꯛ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯃꯥꯏꯅ ꯄꯤꯊꯣꯛꯎꯗꯣꯏꯅꯣꯅꯦ?" ꯃꯦꯝꯆꯥꯅ "ꯅꯣꯏ ꯅꯨꯄꯥ ꯅꯆꯥ ꯌꯥꯝ ꯌꯥꯅꯖꯗꯥꯏꯅꯦ, ꯑꯩꯗꯤ ꯆꯪꯂꯒꯦꯍꯦ." ꯂꯩꯅꯥꯅ "ꯕꯕꯥ, ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯅꯪꯕꯨ, ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯑꯦꯀꯣ, ꯂꯩꯕꯥꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒꯦꯗꯣ." ꯁꯅꯥꯍꯟꯅ "ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ, ꯉꯥꯎꯔꯖꯥꯠꯂꯣ?" ꯂꯩꯅꯥꯅ "ꯑꯩꯁꯦ ꯀꯩꯒꯤ ꯄꯣꯛꯑꯝꯃꯤꯅꯣ, ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯔꯣꯏꯗꯣꯏ ꯑꯣꯏꯔꯗꯤ?" ꯁꯅꯥꯍꯟꯅ "ꯆꯩꯅꯤꯅꯨꯀꯣ, ꯉꯁꯤ ꯐꯨꯗꯔꯛꯁꯅꯤ." ꯂꯩꯅꯥꯅ "ꯐꯨꯖꯧꯅ, ꯑꯩꯗꯤ ꯆꯦꯟꯁꯨ ꯆꯦꯟꯕꯤꯔꯣꯏ, ꯁꯤꯗ ꯑꯗꯨꯝ ꯍꯤꯞꯂꯒ ꯂꯩꯅꯤ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯗꯤ." ꯁꯅꯥꯍꯟꯅ "ꯅꯠꯇꯦ ꯅꯪꯕꯨ, ꯕꯥꯏꯛꯇꯨ ꯊꯧꯔꯒ ꯅꯨꯄꯥ ꯁꯥꯗꯣꯛꯑꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯂꯩꯅꯥꯅ "ꯕꯕꯥ, ꯇꯨꯀꯠꯆꯕ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨ, ꯑꯩ ꯁꯥꯎꯔꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ." ꯁꯅꯥꯍꯟꯅ "ꯀꯗꯥꯏ, ꯅꯪꯅ ꯁꯥꯎꯔꯤꯁꯦ ꯀꯗꯥꯏꯗꯅꯣ?" ꯂꯩꯅꯥꯅ "ꯕꯕꯥ, ꯅꯪ ꯁꯨꯝ ꯎꯁꯤꯠꯇ꯭ꯔꯦ, ꯁꯝꯒꯥꯁꯦ ꯏꯇꯣꯝꯇ ꯂꯣꯏ ꯐꯣꯏꯗꯠꯁꯅꯤ, ꯑꯩ ꯁꯥꯎꯔꯤ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦꯀꯣ." ꯁꯅꯥꯍꯟꯅ "ꯍꯣꯏꯅꯦ, ꯁꯥꯎꯅꯤꯅ ꯁꯥꯎꯔꯨꯔꯕꯅꯤꯅ ꯐꯠ ꯍꯦꯛꯇ ꯁꯥꯎꯕ ꯐꯕꯁꯨ ꯌꯥꯄꯣꯟꯇꯦꯀꯣ, ꯆꯨꯝꯃꯤꯅꯦ, ꯁꯥꯎꯔꯣ ꯁꯥꯎꯔꯣ." ꯂꯩꯅꯥꯅ "ꯕꯕꯥ, ꯅꯪ..." ꯁꯅꯥꯍꯟꯅ
ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤꯀꯣ ꯃꯁꯦ ꯏꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯍꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯏꯟꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯅ ꯃꯈꯣꯡ ꯊꯤꯜꯂꯒ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯉꯥꯟꯕ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯃꯥꯡꯒꯣꯜꯗ ꯃꯆꯟꯅ ꯇꯧꯔꯤꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯁꯤꯅ ꯇꯧꯔꯤꯁꯤꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯏ ꯐꯠꯇꯕꯤꯁꯦ ꯀꯩꯗꯧꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯩꯅ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯇꯅ ꯆꯄꯜꯅ ꯊꯣꯝꯂꯛꯏ ꯉꯥꯟꯕꯅ ꯀꯩꯅꯣ ꯏꯆꯜ ꯅꯪ ꯉꯥꯎꯔꯕꯣ ꯂꯩꯅꯥꯅ ꯗꯥꯆꯧꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯉꯥꯟꯕꯅ ꯅꯪꯗꯤ ꯉꯥꯎꯔꯦꯅ ꯆꯄꯜ ꯑꯃꯒꯁꯨ ꯄꯥꯏꯈꯤꯕꯗꯨ ꯎꯕꯗ ꯉꯥꯟꯕ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯃꯥꯅ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯉꯥꯟꯕꯅ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯜꯁꯦ ꯀꯩꯗꯧꯔꯒꯦ ꯃꯦꯝꯆꯥꯅ ꯍꯣ ꯕꯥꯏꯛ ꯂꯩꯔꯛꯇꯦꯅ ꯅꯄꯥꯒ ꯈꯠꯅꯔꯤꯕꯅꯤ ꯉꯥꯟꯕꯅ ꯑꯣ ꯑꯗꯨꯒꯤꯔꯥ ꯑꯩꯉꯣꯟꯗꯁꯨ ꯆꯤꯛꯂꯛꯑꯦꯃꯦ ꯁꯦꯟꯗꯜꯅꯒ ꯊꯣꯝꯂꯛꯑꯦ ꯏꯃꯥ ꯃꯁꯤ ꯉꯥꯡꯁꯦ ꯐꯨꯔꯨꯔꯒꯦꯗꯣ ꯃꯦꯝꯆꯥꯅ ꯐꯨꯔꯨꯅꯨ ꯋꯥꯗ꯭ꯔꯤꯐꯥꯎ ꯐꯝꯁꯅꯨ ꯊꯦꯝꯂꯨꯕ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯤ ꯃꯆꯤꯡ ꯐꯠꯈꯤꯗ꯭ꯔꯕ ꯑꯉꯥꯡꯅꯤ ꯉꯥꯟꯕꯅ ꯅꯪꯅ ꯄꯣꯛꯏ ꯅꯠꯇ꯭ꯔꯣ ꯁꯦ ꯃꯦꯝꯆꯥꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯪꯉꯣ ꯅꯪ ꯀꯥꯗ ꯉꯥꯟꯕ ꯃꯥꯒꯤ ꯀꯥꯗ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯤ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯂꯥꯛꯂꯝꯃꯤ ꯍꯜꯂꯣ ꯁꯨꯅꯤꯇꯥꯅ ꯌꯧꯔꯕꯣ ꯉꯥꯟꯕꯅ ꯌꯧꯔꯦ ꯁꯨꯅꯤꯇꯥꯅ ꯀꯦꯝꯒ ꯍꯥꯏꯔꯛꯇꯦꯅꯦ ꯉꯥꯟꯕꯅ ꯍꯣ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯑꯩꯁꯦ ꯁꯨꯅꯤꯇꯥꯅ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯉꯥꯟꯕꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯑꯆꯥꯄꯣꯠ ꯑꯃꯨꯛ ꯆꯥꯔꯨꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣই ꯂꯥꯏ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯨꯔꯦ ꯁꯨꯅꯤꯇꯥꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯉꯥꯟꯕꯅ ꯀꯅꯥ ꯑꯣꯏꯅꯤ ꯑꯩꯈꯣꯏ ꯏꯆꯜꯅꯤꯗꯅ ꯁꯨꯅꯤꯇꯥꯅ ꯂꯣꯏꯔꯦ ꯏꯆꯜꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ ꯀꯩꯗꯧꯔꯛꯏꯅꯣ ꯃꯥꯅ ꯉꯥꯟꯕꯅ ꯑꯩꯅ ꯍꯜꯂꯛꯄꯗ ꯃꯥꯡꯒꯣꯜꯗ ꯃꯇꯣꯝꯇ ꯐꯝꯂꯒ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯝꯃꯦ ꯍꯪꯂꯨꯕꯅꯦ ꯑꯗꯨꯒ ꯁꯦꯟꯗꯜꯅ ꯊꯣꯝꯃꯛꯑꯦ ꯁꯨꯅꯤꯇꯥꯅ ꯅꯪꯅ ꯂꯛꯅꯔꯝꯒꯅꯤ ꯈꯪꯉꯤ ꯃꯕꯨꯡꯃꯛꯀꯤ ꯁꯛꯇꯥꯅꯦ ꯉꯥꯟꯕꯅ ꯑꯩꯅ ꯅꯠꯇꯦ ꯕꯕꯥꯗ ꯕꯥꯏꯛ ꯂꯩꯗꯧꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯤ ꯅꯪꯅ ꯈꯪꯗꯅ ꯁꯨꯅꯤꯇꯥꯅ ꯍꯣ ꯐꯔꯦꯁꯦ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯣ ꯑꯩꯁꯨ ꯊꯝꯂꯒꯦ ꯉꯥꯟꯕꯅ ꯍꯣꯏ ꯍꯣꯔꯦꯟ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ ꯃꯄꯥ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛ ꯆꯥꯔꯨꯔꯁꯦ ꯂꯥꯛꯑꯣꯗꯅ ꯁꯥꯎꯔꯤꯗꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯂꯩꯅꯥꯅ ꯕꯕꯥ ꯑꯩ ꯆꯥꯔꯣꯏ ꯇꯨꯝꯕꯁꯨ ꯁꯤꯗ ꯇꯨꯝꯅꯤ ꯁꯅꯥꯍꯟꯅ ꯒꯥꯔꯤꯗꯣ ꯅꯪꯅ ꯔꯦꯠ ꯍꯥꯏꯕꯗꯣ ꯌꯧꯍꯧꯗꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯗꯤ ꯌꯧꯔꯛꯑꯅꯤ ꯍꯥꯏ ꯁꯤꯗ ꯔꯤꯁꯤꯞꯁꯦ ꯌꯦꯡꯉꯨ ꯂꯩꯅꯥꯅ ꯌꯦꯡꯕꯤꯔꯣꯏ ꯁꯅꯥꯍꯟꯅ ꯁꯦꯗꯥ R15 ꯔꯦꯠꯅꯤ ꯁꯤꯗ ꯏꯔꯤꯁꯦ ꯉꯁꯤꯗꯒꯤꯅ 3 days ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯤꯔꯗꯤ ꯌꯥꯔꯦꯗꯅ ꯂꯩꯅꯥꯅ ꯍꯦꯛ ꯁꯣꯏꯕꯗ ꯑꯩꯗꯤ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯂꯥꯏꯔꯤꯛꯀ ꯇꯝꯕꯤꯕ ꯀꯥꯏ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯄꯥꯁꯨ ꯏꯟꯅꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯂꯩꯅꯥꯅ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯒꯗꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ ꯀꯔꯝ ꯊꯣꯛꯂꯒꯕ ꯅꯣꯡꯗꯝꯕꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕꯕ ꯌꯦꯡꯂꯁꯤ ꯁꯅꯥꯍꯟꯅ ꯏꯆꯥ ꯊꯣꯛꯂꯛꯑꯦꯗꯅ ꯉꯥꯟꯕ ꯂꯩꯅꯥꯅ ꯍꯣꯏ ꯕꯕꯥ ꯆꯠꯂꯒꯦ ꯃꯅꯝ ꯅꯝꯕꯤꯔꯛꯑꯣ ꯉꯥꯟꯕ ꯊꯣꯛꯂꯛꯇꯨꯅ ꯕꯕꯥ ꯀꯩ ꯍꯥꯏꯒꯦ ꯁꯅꯥꯍꯟꯅ ꯁꯦ ꯅꯆꯟꯁꯦ ꯑꯝꯇ ꯍꯥꯟꯅ ꯊꯤꯟꯕꯤꯔꯨꯆꯣ ꯅꯪ ꯑꯃ ꯌꯥꯍꯧ ꯊꯦꯡꯉꯗꯅ ꯉꯥꯟꯕꯅ ꯍꯣꯏ ꯕꯕꯥ ꯂꯩꯅꯥꯅ ꯕꯕꯥ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯆꯠꯆꯒꯦ ꯁꯅꯥꯍꯟꯅ ꯑꯁ꯭ꯋꯥꯏꯗ ꯌꯨꯡꯂꯨꯒꯦꯔꯥ ꯅꯪ ꯑꯃ ꯆꯩ ꯌꯥꯝ ꯋꯥꯠꯂꯕꯅꯤ ꯅꯪ ꯂꯩꯅꯥꯅ ꯕꯕꯥ ꯑꯩ ꯊꯧꯕ ꯍꯩ ꯍꯥꯏꯕ ꯅꯪꯕꯨ ꯁꯅꯥꯍꯟꯅ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯧꯗꯅ ꯍꯩꯔꯤꯕ ꯂꯩꯅꯥꯅ ꯅꯍꯥꯟꯃꯨꯛ ꯗꯥꯆꯧꯅ ꯇꯝꯕꯤꯔꯤꯅꯦ ꯗꯥꯆꯧꯒꯤ ꯕꯥꯏꯛꯁꯦ ꯑꯩꯅ ꯊꯧꯗꯠꯂꯤꯅꯤ ꯈꯪꯉꯦꯗꯅ ꯀꯣ ꯗꯥꯆꯧ ꯊꯧꯏꯀꯣ ꯉꯥꯟꯕꯅ ꯑꯩ ꯈꯪꯗꯦꯀꯣ ꯑꯩ ꯆꯪꯍꯧꯔꯒꯦ ꯁꯅꯥꯍꯟꯅ ꯑꯣ ꯕꯥꯏꯛ ꯊꯧꯅꯤꯡꯕꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤ ꯅꯪꯅ ꯇꯧꯍꯜꯂꯤꯕ ꯑꯣꯏꯔꯦ ꯍꯩꯅꯉꯥꯏꯈꯣ
ꯉꯥꯟꯕꯅ ꯅꯠꯇꯦ ꯕꯕꯥ, ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯅꯤꯡꯉꯥꯏ ꯇꯣꯡꯃꯟꯗꯅ ꯇꯝꯈꯤꯕꯅꯤ꯫ ꯂꯩꯅꯥꯅ ꯑꯩ ꯆꯠꯂꯒꯦ ꯕꯕꯥ, ꯗꯥꯆꯧꯕꯗꯣ ꯐꯣꯕꯤꯅꯨ, ꯏꯃꯥꯅ ꯕ꯭ꯔꯦꯛꯐꯥꯁ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯁꯅꯥꯍꯟꯅ ꯍꯥꯏ ꯅꯪꯕꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯇꯣꯝꯇ ꯆꯠꯈꯤꯅꯨꯅꯦ꯫ ꯃꯄꯥꯅ ꯍꯥꯏꯕꯒ ꯇꯥꯗꯕ ꯃꯈꯩ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯊꯣꯛꯂꯛꯇꯨꯅ ꯏꯕꯦꯝꯃ ꯆꯠꯈ꯭ꯔꯕꯣ ꯃꯣꯏ ꯄꯥꯕꯨꯡ? ꯁꯅꯥꯍꯟꯅ ꯆꯠꯈ꯭ꯔꯦ, ꯅꯆꯥꯅꯨꯄꯥꯁꯤꯅ ꯂꯣꯏ ꯊꯣꯛꯍꯟꯕ ꯑꯣꯏꯔꯝꯂꯦꯅꯦ꯫ ꯃꯦꯝꯆꯥꯅ ꯀꯔꯤꯕꯨꯅꯣ ꯃꯣꯏ ꯄꯥꯕꯨꯡ? ꯁꯅꯥꯍꯟꯅ ꯍꯣ ꯕꯥꯏꯛ ꯊꯧꯕ ꯇꯝꯕꯤꯌꯦ ꯃꯕꯨꯡ ꯑꯐꯕꯅꯤꯅ, ꯑꯗꯨꯗꯩ ꯑꯉꯥꯡꯅꯤꯅ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯇꯧꯅꯤ, ꯕꯥꯏꯛ ꯊꯧꯔꯒ ꯀꯣꯂꯦꯖ ꯀꯥꯅꯤ ꯈꯜꯂꯛꯏꯅꯤꯗꯅ꯫ ꯃꯦꯝꯆꯥꯅ ꯏꯁ ꯃꯆꯥꯅꯨꯄꯤ ꯁꯛꯇꯥ ꯑꯁꯦ ꯃꯥꯏ ꯄꯥꯕꯨꯡꯅ ꯀꯟꯈꯠꯂꯤꯅꯤꯅꯦ, ꯃꯥꯅꯕꯨ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ, ꯃꯥꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯒꯅꯤ ꯃꯕꯨꯡꯁꯤꯗ꯫ ꯉꯥꯟꯕꯅ ꯕꯕꯥ, ꯃꯥꯅ ꯁꯨꯔ ꯅꯩꯗꯅ ꯑꯗꯨꯝ ꯂꯩꯔꯤꯅꯦ, ꯁꯝꯒ ꯐꯣꯏꯗꯠꯂꯦ, ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯨꯕꯤꯗꯕꯁꯤꯗ꯫ ꯃꯦꯝꯆꯥꯅ ꯅꯍꯥꯟꯁꯨ ꯁꯦꯟꯗꯟꯅ ꯊꯣꯝꯕꯅꯤ ꯃꯕꯨꯡꯁꯤꯗ, ꯆꯩ ꯌꯥꯝ ꯋꯥꯠꯂꯕꯅꯤꯀꯣ ꯅꯆꯥꯅꯨꯄꯤꯁꯦ, ꯋꯥꯔꯛꯆꯧ ꯅꯠꯇ꯭ꯔꯗꯤ ꯃꯤꯃꯥꯡ ꯐꯝꯖꯅꯤ꯫ ꯂꯩꯅ ꯇ꯭ꯔꯦꯛ ꯁꯨꯠ ꯑꯃ ꯁꯦꯠꯂꯗꯨꯅ ꯍꯦꯜꯃꯦꯠ ꯎꯞꯂꯒ ꯕꯥꯏꯛ ꯊꯧꯗꯨꯅ ꯃꯣꯔꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯂꯥꯛꯂꯤ꯫ ꯅꯍꯥꯟꯃꯨꯛ ꯊꯦꯡꯅꯈꯤꯕ ꯊꯥꯕꯜ ꯆꯣꯡꯕꯗ ꯌꯥꯎꯕ ꯍꯣꯇꯦꯜ ꯆꯠꯄꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯅꯥꯅ ꯃꯥꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯩ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ, ꯑꯩꯗꯤ ꯑꯩ ꯂꯨꯝ ꯂꯥꯛꯏꯔꯥꯅ ꯈꯜꯂꯨꯔꯦꯅꯦ꯫ ꯂꯩꯅ ꯀꯣꯂꯦꯖ ꯌꯧꯔꯛꯂꯦ꯫ ꯀꯣꯂꯦꯖ ꯌꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯠꯐꯝꯗ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯅꯥꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ, ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯁꯤ꯫